ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯅ ꯏꯝꯐꯥꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯁꯥꯟꯅꯐꯝ ꯀꯌꯥꯝ ꯂꯩꯒꯦ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯂꯩꯔꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯈꯔ ꯆꯥꯎꯈꯠꯄ ꯃꯅꯨꯡ ꯀꯥꯡꯖꯩꯕꯨꯡ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯔꯦ ꯑꯗꯒꯤ ꯃꯇꯝ ꯑꯃꯗ ꯁꯪꯒꯣꯜ ꯂꯝꯖꯦꯡ ꯇꯥꯟꯅꯔꯝꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯑꯣꯏꯅ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯄꯣꯂꯣ ꯁꯥꯟꯅꯕꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯥꯎꯟꯁꯦ ꯃꯇꯤꯛ ꯆꯥꯗꯦꯅ ꯍꯩꯉꯥꯡꯗ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯄꯩꯁꯥ ꯆꯥꯎꯅ ꯀꯥꯏꯊꯔꯛꯑꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣꯒꯤ ꯁꯥꯏꯖ ꯉꯁꯥꯏꯒꯤ ꯒꯖ 300 ꯑꯃꯗꯤ ꯒꯖ 2 ꯄꯥꯛꯄꯁꯦ ꯁꯥꯔꯒ ꯂꯩꯕꯥꯛ ꯊꯣꯟꯕ ꯂꯣꯏꯔꯦ ꯐꯦꯟꯁꯤꯡ ꯂꯣꯏꯔꯦ ꯒꯣꯔꯃꯦꯟꯒꯤ ꯐꯟꯅ ꯇꯧꯔꯤꯅꯦꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣ ꯁꯥꯟꯅꯕ ꯌꯥꯅꯕ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣꯒꯤꯗꯤ ꯁꯒꯣꯜ ꯄꯨꯁꯜꯂꯛꯄ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯀꯥꯡꯖꯩꯕꯨꯡ ꯃꯆꯥꯁꯤꯗ ꯁꯥꯟꯅꯕ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ CM ꯁ꯭ꯔꯤ Y ꯈꯦꯝꯆꯥꯟꯗꯁꯨ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦꯅ ꯇꯧꯕꯅꯤ ꯉꯔꯥꯡ ꯑꯣꯅꯔꯦꯕꯜ CM ꯁ꯭ꯔꯤ Y ꯈꯦꯝꯆꯥꯟꯗꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯣ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯧꯔꯖꯤꯠ ꯇꯣꯔꯅꯥꯃꯦꯟꯗꯒꯤ ꯂꯣꯏꯁꯤꯟꯕꯗ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯃꯅꯤꯄꯨꯔꯒꯤ ꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣ ꯁꯥꯟꯅꯕ ꯌꯥꯕ ꯃꯗꯨꯒ ꯁꯥꯏ ꯆꯥꯟꯅꯕ ꯃꯐꯝ ꯑꯃ ꯂꯝꯐꯦꯟꯗ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯦꯟड ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯩꯔꯤꯕ ꯍꯥꯏꯅ ꯄꯜꯂꯦꯕ ꯃꯗꯨꯒꯤ ꯂꯩꯔꯤꯕꯗꯨꯗ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯕꯨ ꯁꯥꯊꯤꯅ ꯃꯤꯁꯒꯥꯏꯗ ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯃꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯀꯜꯅ ꯄꯇꯥ ꯄꯥꯏꯕ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯔ ꯅꯝꯕꯔ ꯑꯗꯒꯤ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯊꯪꯅꯕꯗ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯦꯟड ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯔꯤꯌꯥ ꯆꯥꯎꯕ ꯃꯥꯟꯅꯕ 32 ꯑꯦꯀꯔ ꯑꯃ ꯃꯃꯥꯡꯗ ꯁꯔꯀꯥꯔꯅ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯋꯥꯇꯔ ꯕꯣꯗꯤ ꯁꯦꯝꯕꯗ ꯌꯥꯎꯈ꯭ꯔꯦ ꯋꯥꯇꯔ ꯕꯣꯗꯤꯒꯤ ꯃꯦꯞꯇ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯌꯥꯎꯕꯗꯣ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯑꯩꯈꯣꯏ ꯎꯠꯆꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤꯗꯨꯒꯤ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯂꯧꯃꯤ ꯃꯌꯥꯝꯅ ꯃꯐꯝꯗꯨꯗ ꯂꯝꯗꯨꯗ ꯐꯧ ꯊꯥꯗꯅ ꯈꯣꯠꯇꯅ ꯂꯩꯔꯝꯕꯗꯣ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯇ꯭ꯔꯦꯛꯇꯔ ꯊꯥꯖꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯇꯧꯗꯅ ꯊꯨꯒꯥꯏꯔꯒ ꯇꯥꯡ 8ꯒ 9ꯒꯤ ꯑꯍꯤꯡꯗ ꯁꯥꯏꯟꯕꯣꯔꯗ ꯂꯣꯏ ꯊꯨꯗꯦꯛꯑꯒ ꯂꯩꯔꯝꯕꯒꯤ ꯄꯨꯂꯤꯁꯇ ꯃꯊꯪ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯍꯧꯖꯤꯛꯐꯥꯎ FIR ꯑꯝꯇ ꯂꯧꯈꯠꯄꯤꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀꯣꯔꯠꯇꯁꯨ ꯊꯥꯔꯤ FIR ꯂꯧꯈꯠꯄꯤꯌꯣꯅ ꯂꯣꯀꯜꯒꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣ ꯄꯥꯝꯖꯩ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯛꯄ ꯋꯥꯌꯦꯜꯗꯣ ꯑꯩꯈꯣꯏꯅ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯖꯁ ꯖꯨꯅꯤꯌꯔ ꯗꯤꯕꯤꯖꯟꯗ OS number 15 of 2013 ꯑꯃꯁꯨ ꯄꯦꯟꯗꯤꯡ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯗꯩꯗ ꯆꯪꯁꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯅꯝꯗꯅ ꯂꯝ ꯃꯨꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯣꯔꯠꯀꯤ ꯀꯟꯇꯦꯝ ꯆꯥꯕꯁꯨꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯕꯖꯨꯗꯤꯁ ꯑꯣꯏꯕꯒꯤ ꯃꯦꯇꯔ ꯈꯔꯁꯨ ꯂꯩꯔꯤꯑꯕ ꯄꯨꯝꯅꯃꯛꯁꯤ ꯈꯣꯡꯒꯥꯎꯅꯔꯒ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯦꯟड ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯣꯏꯁꯤ ꯑꯉꯝ ꯑꯊꯧ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯁꯤꯖꯤꯟꯅꯔꯒ ꯂꯣꯁꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯊꯧꯁꯥꯗꯕ ꯑꯗꯩ ꯋꯥꯅꯣꯝ ꯈꯣꯅꯣꯝ ꯇꯧꯔꯒ ꯃꯤꯒꯤ ꯂꯝ ꯃꯨꯟꯕ ꯃꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯁꯤꯖꯤꯟꯅꯔꯒ ꯋꯥꯅꯣꯝꯕ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯇꯝꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯂꯧꯅꯝ ꯇꯧꯔꯒ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯣꯠ ꯂꯦꯞꯁꯟꯕ ꯀꯥꯡꯕꯨꯅꯦꯕ ꯃꯈꯣꯏꯅ ꯅꯧꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ CM ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯃꯤꯁꯒꯥꯏꯗ ꯇꯧꯕ ꯇꯨꯡꯗ ꯆꯣꯞꯂꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯇꯧꯔꯤꯑꯕ ꯃꯈꯣꯏꯅ इंटरनेशनल पोलो सानबा याबा ग्राउंड हाइजी मतंगदा पोलो की मतंगदा मखोइजे करीमता खंगद्रे जे खंगे पोलो की मतंगदा करीमता खंगद्रे जे खंगे पोलो अमदि संगोल ललोलगा कारबार तो कांगबुने बमसे आइना सी हाइरे इसी करी मरंगिनोदा इंटरनेशनल पोलो सानबगी दमकता लंपाकी पाक चावसे गर्ल्स चहुम मयुंगदा मराकता गर्ल्स चनीनेबा मसी कायदो उ फंगेदा अखोई दिल्लीदा जयपुर ग्राउंड दगा उ फंगे हारिबे एरिया सिदा मणिपुर की संगोन पोनी सिंजे पोलो सानहलदी
ꯆꯣꯛꯊꯔꯒ ꯁꯤꯗꯣꯏꯅꯦꯕ ꯉꯝꯃꯣꯏꯕ ꯌꯥꯝ ꯆꯥꯎꯋꯦꯕ ꯒ꯭ꯔꯥꯎꯟꯁꯦ ꯃꯣꯏ ꯑꯁꯣꯝꯗ ꯁꯥꯟꯅꯔꯤꯁꯤꯅ ꯇꯣꯉꯥꯟꯕ ꯄꯣꯅꯤ ꯕ꯭ꯔꯤꯗ ꯑꯃ ꯔꯦꯁ ꯍꯣꯔꯁꯇꯩꯁꯨ ꯈꯔ ꯍꯟꯊꯕ ꯃꯅꯤꯄꯨꯔ ꯄꯣꯅꯤꯗꯩꯁꯨ ꯈꯔ ꯆꯥꯎꯈꯠꯄ ꯃꯁꯥꯁꯦ ꯐꯖꯅ ꯐꯤꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯒꯣꯜ ꯉꯥꯛꯇꯅ ꯁꯥꯟꯅꯕꯅꯤ ꯑꯗꯨꯁꯨ ꯄꯣꯂꯣ ꯒꯦꯝ ꯑꯃꯗ ꯆꯀꯔ ꯀꯧꯏ ꯆꯀꯔ ꯃꯔꯤ ꯂꯩ ꯆꯀꯔ ꯑꯃ ꯈꯨꯗꯤꯡꯒꯤ ꯁꯒꯣꯜ ꯁꯤꯟꯅꯔꯤꯅꯦꯕ ꯁꯤꯒꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤ ꯁꯤ ꯁꯥꯟꯅꯔꯗꯤ ꯗꯝ ꯂꯣꯏ ꯁꯤꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣꯅ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯁꯦ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤ ꯈꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯩ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯐꯣꯔꯦꯅꯔꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯁꯤ ꯄꯣꯂꯣꯒꯤ ꯍꯧꯔꯛꯐꯝꯅꯦꯅ ꯏꯟꯇꯔꯦꯁ ꯑꯃꯗ ꯂꯥꯛꯆꯕꯒꯤ ꯋꯥꯅꯤ ꯄꯣꯂꯣ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯃꯣꯏ ꯐꯪꯕ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯁꯒꯣꯜ ꯄꯣꯔꯛꯄꯁꯨ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣꯗ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯄꯣꯔꯛꯄ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯗ 2016ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯣꯂꯣ ꯄꯣꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯃ ꯁꯦꯝꯃꯝꯃꯤ ꯒꯦꯖꯦꯠꯇ ꯐꯣꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯔꯨꯜ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄꯣꯅꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯁꯛ ꯈꯪꯂꯕ ꯁꯪꯒꯣꯜ ꯕ꯭ꯔꯤꯗ 5ꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯋꯦꯕ ꯑꯇꯣꯞꯄ ꯕ꯭ꯔꯤꯗ 4 ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯄꯣꯅꯤ ꯂꯩꯔꯦ ꯃꯊꯪꯗ ꯏꯟꯗꯤꯌꯥꯒꯤ ꯃꯔꯋꯥꯔ ꯑꯗꯒꯤ ꯀꯊꯥꯋꯥꯔꯤ ꯑꯗꯒꯤ ꯁ꯭ꯄꯤꯇꯤ ꯚꯨꯇꯤꯌꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯍꯤꯃꯥꯂꯌꯒꯤ ꯆꯤꯡꯗ ꯐꯪꯕ ꯀꯩꯅꯣꯅꯤ ꯁꯪꯒꯣꯜ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯛꯁꯤ ꯄꯥꯁ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯁꯪꯒꯣꯜ ꯑꯃꯠꯇ ꯄꯨꯁꯤꯟꯕ ꯌꯥꯗꯦꯕ ꯃꯄꯥꯟꯗꯒꯤ ꯄꯣꯔꯛꯄꯁꯨ ꯌꯥꯗꯦ इंटरनेशनल पोलो सानबा मसा मसा सगुन पुजरपसु यादे हाइबा आर्थदि मणिपुरदा इंटरनेशनल पोलो चामर सिल्लसु अखोई पोनी तोंग सानब ताबने अदगी ममांग ब्रिटिश पालिंगदा लॉर्ड कर्जन की मतमदनी अखोई मपाल कांगजेबुंग लेरिसे मसिगी पाक चावबसे असांगबदा गर्ल्स चनियांखै पाकपदा गर्ल्स चामगा हुमद्रामगा मसी मणिपुर की पोलो संगोन का ख्वाइदगी जानब साइज ने थंबीरमबनेबा साइज ने थंबीरमे अदुजि मरक्ता ऑल मणिपुर पोलो एसोसिएशन ने 1955 दा लिंखत्खिबसे मसिगी अहानबा प्रेसिडेंट जे मतमदगी चीफ कमिश्नर अखोगी मैथ्यू हाइदना ओइरमिनी सो मखा मथंग मथंग तारक्तुना मथंगी चीफ कमिश्नर सिंह गवर्नर ओइदना लाखिबनेबा अदगी मसिदीदा सेंदाल लंबी उरपदगी लमखांगदा हॉर्स राइडिंग पोलो एसोसिएशन असिबु ओवरऑल तरगा मखोई अंगम मथौ ओइबगी मंत्री यावगी इन्फ्लुएंस तरगा टूर्नामेंट से मोइना सम सिंगिबने सिना अतोपो बफमदा लेग्रे अदगी अतोपो बफम मना इम्फाल चिदीदा अखोई पोलो सानहम कयाम लेगे मपाल कांगजेबुंग लेरे मंगोन हेना खरा चौखटपा मनुम कांगजेबुंगैना मुगलौरी अदगी मतमदा संगोल लंजें तानरंबा हप्ता कांगजेबुंगैना मसले अदो मणिपुर पोलो सानबसिदा इंटरनेशनल पोलो साननबगिदमका ग्राउंड मतिक चादेना हाइंगांगदा डोनर मिनिस्ट्री दगी पैसा चावना काइथरगा इंटरनेशनल पोलो की साइज नसागी गर्ल्स चहुम अमदी गर्ल्स चनी पापसे सारगा लेबा फंगलोरे फेंसिंग लोरे गवर्नमेंट की फन तौरीनेबो इंटरनेशनल पोलो सानबा यानबा अदुबो इंटरनेशनल पोलो की दी संगोल पुसलप यादबनिना अखोई कांगजेबुंग मचासिदा सानबा दावनी